ꯗꯤꯖꯥꯏꯟꯒ ꯀꯟꯅ ꯐꯖꯕ ꯅꯠꯇ꯭ꯔꯦ ꯑꯃꯗꯤ ꯆꯥꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯕꯤꯁꯥꯜ ꯆꯠꯂꯨꯒꯦ ꯇꯧꯏꯅꯦꯕ ꯑꯩꯁꯦ ꯕꯤꯁꯥꯜꯗꯒꯤ ꯄꯣꯠ ꯈꯔ ꯂꯩꯅꯤꯡꯕ ꯑꯗꯣ ꯑꯩ ꯗ꯭ꯌꯨꯇꯤ ꯊꯣꯛꯂꯛꯑꯦ ꯇꯦꯛꯁꯤ ꯃꯅꯨꯡꯗ ꯇꯣꯡꯉꯦ ꯑꯗꯣ ꯕꯤꯁꯥꯜꯗ ꯑꯗꯨꯝ ꯆꯠꯂꯗꯣꯏꯅꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯒꯤ ꯀꯥꯗ ꯆꯪꯉꯔꯣꯏꯕ ꯂꯝꯕꯤ ꯀꯨꯝꯊꯔꯛꯑꯦ ꯅꯣꯡꯁꯤꯁꯨ ꯊꯤꯅ ꯃꯪꯉꯤ ꯅꯣꯡꯁꯦ ꯃꯣꯏ ꯆꯤꯡ ꯃꯊꯛꯇ ꯌꯨꯝ ꯁꯥꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯤꯡ ꯃꯊꯛꯇ ꯁꯥꯕꯤꯅꯦ ꯍꯥꯏꯕ ꯑꯃꯨꯛꯃꯨꯛꯇꯤ ꯀꯤꯔꯛꯄꯒ ꯌꯥꯎꯖꯥꯠꯅꯤ ꯅꯣꯡꯒꯨꯝꯕ ꯅꯨꯡꯁꯤꯠꯀꯨꯝꯕ ꯀꯟ ꯁꯤꯠꯂꯀꯥꯟꯗ ꯕꯖꯥꯔ ꯌꯧꯔꯛꯑꯦ ꯅꯣꯡ ꯇꯥꯔꯛꯑꯦ ꯑꯉꯝꯕ ꯃꯇꯦꯛ ꯑꯃꯃꯨꯛ ꯀꯥꯔꯛꯑꯦ ꯁꯨꯝ ꯀꯥꯔꯛꯄꯅ ꯕꯤꯁꯥꯜ ꯌꯧꯁꯜꯂꯛꯑꯦ ꯕꯤꯁꯥꯜ ꯁꯤꯒꯤ ꯕꯤꯁꯥꯜꯁꯦ ꯀꯩꯅꯣ ꯄꯨꯂꯤꯁ ꯕꯖꯥꯔ ꯍꯥꯏꯌꯦꯕꯀꯣ ꯄꯤꯕꯤꯗꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯕꯤꯁꯥꯜꯁꯤꯅ ꯈꯔ ꯆꯥꯎꯋꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯣꯏꯅ ꯁꯨꯅꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯁꯤꯗꯅ ꯈꯔ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩꯁꯦ ꯃꯔꯨ ꯑꯣꯏꯅ ꯏꯁꯇꯤ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯒꯤ ꯁꯨꯝ ꯑꯍꯣꯡ ꯑꯆꯥꯎ ꯄꯣꯠ ꯈꯔꯁꯨ ꯌꯦꯡꯒꯦ ꯑꯩꯁꯦ ꯄꯣꯠꯇꯤ ꯄꯥꯛꯅ ꯂꯩꯒꯟꯗꯦꯕ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯩꯔꯁꯨ ꯌꯥꯝ ꯈꯟꯕ ꯇꯟꯕꯗꯣ ꯑꯗꯣ ꯕꯤꯁꯥꯜꯒꯨꯝꯕꯗꯗꯤ ꯈꯔꯁꯨ ꯑꯗꯨꯝ ꯍꯣꯡꯕ ꯑꯗꯒꯤ ꯄꯣꯠꯁꯨ ꯂꯣꯏ ꯐꯪꯉꯤꯗꯅ ꯑꯗꯨꯅ ꯕꯤꯁꯥꯜꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯇꯧꯕꯅꯦ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯂꯩꯕ ꯂꯥꯛꯏꯁꯤꯗꯤ ꯁ꯭ꯇꯤꯅꯦꯕ ꯑꯩꯅ ꯂꯩꯗꯣꯏꯁꯦ ꯅꯣꯡ ꯀꯩꯀꯥ ꯆꯨꯔꯀꯥꯟꯗ ꯐꯤꯒꯤꯗꯣ ꯈꯔ ꯏꯪ ꯂꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯅꯍꯥꯟꯗꯩ ꯁ꯭ꯇꯤ ꯂꯩꯒꯦ ꯈꯜꯂꯒꯅꯦ ꯑꯗꯨꯝ ꯕꯖꯥꯔ ꯆꯠꯄ ꯇꯟꯕꯒꯤ ꯑꯗꯨꯝ ꯇꯜꯂ ꯂꯩꯕ ꯑꯗꯣ ꯉꯁꯤꯗꯤ ꯆꯠꯂꯒꯦꯅ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯑꯩꯁꯨ ꯈꯔ ꯎꯠꯂꯛꯑꯒꯦ ꯀꯔꯤꯅೋ ꯍꯥꯏꯕꯗꯣ ꯃꯅꯨꯡ ꯆꯪꯉꯛꯑꯦ ꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯤꯡꯁꯦ ꯑꯍꯣꯡꯕ ꯉꯥꯛꯇꯅꯦꯕ 99 ꯄꯤꯕ 149 ꯄꯤꯕ 199 ꯄꯤꯕ ꯌꯨꯝꯗ ꯂꯩꯕꯗ ꯂꯤꯠꯅꯕꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯑꯩꯁꯨ ꯑꯅꯝꯕꯅ ꯕꯤꯁꯥꯜꯒꯤ ꯉꯥꯛꯇ ꯂꯤꯠꯂꯦ ꯍꯥꯏꯗꯤ ꯈꯔ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯌꯦꯕ ꯕꯤꯁꯥꯜꯒꯤꯁꯤꯅ ꯍꯣꯡꯁꯨꯈꯔ ꯍꯣꯡꯕꯒꯤ ꯑꯗꯣ ꯂꯤꯠꯄꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯍꯣꯡꯉꯒ ꯂꯤꯠꯄ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯗꯦꯕ ꯁꯤꯅꯈꯤꯇꯪ ꯇꯥꯡꯉꯦ 299ꯅꯦꯕ ꯁꯨꯝꯕꯁꯤꯅ खितंग अमुक कह हाइदुनो स्टैंडर्ड लेखटखिबगी टी शर्ट तगी को 299 ने स्वाइदा थेलिबा मयाम से 29 सिना 399 अदगी सिना ड्रेस की टाइप तो तौबने को हाइदि असांग बिनेबा अदई टी शर्ट ती मैम यावे को खनिंगा याम ले स्वाइ एरिया जे टी शर्ट ngtane पीगे अदुम आई अनम मतमदा विशाल दे अदुम लई को अयु नुंदांग लिटननबा टी शर्ट गुंबसे दगी खरा 299 गुंबा पीबसिना अदुम ड्यूटी चटपगुंबदा लिटननबा अदुगा याम तांग्रगना मु थबक चथोक चसिन लिटपदा मु लिटना याम तांगबदुदी अयु नुंदांग लिथोकपदी पामुइदनको अदुगे माइ फम तवे सिसु 199 299 पीबनेबा फिसिसु अदुम नुंगाइ हाबा लिटपा नुंगाइने अदुम 199 खक्तने सिसे खितंग यागुम तवे सुम येंगिने लौसिराना साइज मैम ले सुम येंगिगे तैसुको हाइदि मैम यावबनिना सिदसु यावरे तो कॉटन गे टाइप तवे हाबा अदुम सारकांदा लिटपा नुंगाइबि टाइप तुनेबा डायरेक्ट कॉटन नत्रगसुने अदुम फीसे मोन लावरकांदा 199 खक्तने हाबा अदुम याय ममनसे मनुंगदसु यावरे अतोप्पा कलरसु सिना असांग भी कांगो ने को हाइदि ड्रेस की टाइप तो तौबदो मखासु यावबिदो स्कर्ट तौबदो अंगांग नुपी मचा गुमनदी याम सेट पने सुंबजे हाइदि याम कन्ना चोनबसु नत्तेबा मचुसु मैम यावरे सोमगिसना खितंग शॉर्ट ओय खितंग कवरअप तौबने सोमगिसना दम विशाल चंगदी पोचे दम येंग मनुंगाइ सिना टॉप्स ने को टॉप साइड खरा तांग बसिना 399 गुंबा पीबा हाइदि कहदनो खितंग मतेक मया चटपदा दम लिटपे याबा टॉप्स ने बा अदो विशाल से लम गी मतुंग इना कनो तवे को पोचे यावबसे खेनैबा अखोय आककचिंग दा लेबा विशाल दुगा सिगा मु खरा खेनैबा हाइदि पोचे सिदाना हेले हाबा पोट यामबसे हाइदि कहदनो खनिंगाइ कहदनो वैरायटी यामबसे सिसिना हियलेबा शिलोंग गिसिना आगे कैमरा से मोटलबा माले तौरिसे
ꯁꯤꯅ ꯕꯦꯛ ꯌꯣꯟꯐꯝ ꯁꯥꯏꯠꯅꯦꯕ ꯕꯦꯛꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩ ꯕꯦꯛꯇꯤ ꯌꯦꯡꯉꯔꯣꯏ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯊꯤꯔꯤꯁꯦ ꯁ꯭ꯇꯤꯗꯨꯅꯦ ꯑꯩꯅ ꯊꯤꯔꯤꯁꯦ ꯁ꯭ꯇꯤ ꯑꯣꯏꯅ ꯊꯤꯔꯨꯔꯒꯦ ꯁꯤꯅ ꯑꯉꯥꯡꯒꯤꯅꯦꯕ ꯏꯆꯥꯊꯣꯏꯕꯤ ꯂꯩꯔꯤꯉꯩꯗ ꯑꯩ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯤꯗꯩ ꯑꯗꯨꯝ ꯂꯩꯕꯤ ꯈꯔ ꯁꯨꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯦꯠꯅꯕꯒꯨꯝꯕꯗꯣ ꯑꯗꯨꯝ ꯐꯨꯔꯤꯠꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯤꯗꯤ ꯅꯨꯡꯁꯤꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯗ꯭ꯔꯦꯁꯁꯦ ꯑꯗꯣ ꯍꯌꯦꯡ ꯌꯨꯝ ꯆꯠꯂꯝꯗꯥꯏꯗ ꯂꯩꯕꯤꯔꯒꯦ ꯏꯆꯥꯊꯣꯏꯕꯤꯒꯤꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯆꯥꯎꯔꯕꯅꯤꯅꯅꯦ ꯆꯥꯎꯈꯠꯂꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯁꯨꯝꯕ ꯗ꯭ꯔꯦꯁ ꯃꯆꯥꯁꯦ ꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯃꯁꯥ ꯌꯥꯎꯔꯒ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯕ ꯑꯃ ꯁꯨꯃꯥꯏꯅ ꯁꯝꯅꯕꯤ ꯁꯨꯃꯥꯏꯅ ꯐ꯭ꯔꯣꯛꯀ ꯄꯨꯟꯕꯁꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯃꯣꯏꯅ ꯁꯦꯠꯀꯥꯟ ꯁꯣꯝꯗꯅ ꯇꯦꯗꯤ ꯕꯤꯌꯔ ꯃꯌꯥꯝ ꯂꯩꯔꯦ ꯑꯉꯧꯕ ꯌꯦꯜꯂꯣ ꯄꯤꯡꯛ ꯂꯣꯏ ꯁꯨꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯉꯣ ꯊꯣꯟꯗꯣꯜ ꯂꯥꯎꯔ ꯑꯉꯥꯡꯅ ꯎꯔꯗꯤ ꯌꯥꯝ ꯄꯥꯝꯒꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯕꯤꯔꯒꯦ ꯏꯆꯥꯊꯣꯏꯕꯤꯒꯤꯁꯨ ꯃꯔꯃꯦꯠꯀ ꯌꯥꯎꯔꯦ ꯍꯥꯏꯕ ꯃꯁꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯗ ꯎꯔꯗꯤ ꯃꯥꯗꯤ ꯎ ꯌꯥꯗꯕꯅꯤ ꯃꯤꯡꯁꯦꯜ ꯂꯩꯔꯝꯃꯦ ꯑꯝꯇꯕꯨ ꯌꯦꯡꯈꯤꯒꯦ ꯃꯥ ꯑꯩꯁꯦ ꯅꯣꯏꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯀꯪꯉꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯕꯣꯝ ꯁꯥ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯃꯛꯑꯦ ꯁꯤꯅ ꯂꯒꯦꯖ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯂꯒꯦꯖꯀꯗꯤ ꯂꯩꯔꯔꯣꯏꯗ ꯀꯥꯟꯅꯗꯦ ꯋꯦꯠ ꯌꯥꯝ ꯍꯦꯜꯂꯦ ꯑꯩꯒꯤ ꯕꯣꯔꯥꯗꯨꯗ ꯑꯗꯨꯝ ꯄꯨꯖꯔꯒꯦ ꯑꯩꯅ ꯊꯤꯔꯛꯏꯁꯤꯅ ꯁ꯭ꯇꯤꯅꯦꯕ ꯁꯤꯗꯅ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯥꯏꯇꯦꯝꯁ ꯂꯣꯏ ꯂꯩꯌꯦ ꯃꯈꯥꯁꯤꯗꯅ ꯁ꯭ꯇꯤꯌꯥꯗ ꯂꯩꯔꯦ ꯁ꯭ꯇꯤꯁꯦ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯈꯔ ꯂꯨꯝꯕꯅꯦꯕ ꯁ꯭ꯇꯤꯁꯦ ꯈꯔ ꯂꯨꯝꯕꯒꯨꯝꯕꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯄꯤꯗ꯭ꯔꯁꯨ ꯌꯥꯏꯅ ꯇꯛꯄꯒꯨꯝꯕꯗ ꯑꯗꯨꯅ ꯁ꯭ꯇꯤꯁꯦ ꯑꯔꯨꯝꯕꯅ ꯅꯨꯡꯉꯥꯏ This plate, no black one is there? Black No, this iron one one. is the silver one and this one is the black one. Oh, this one is black one? Yeah. You want the light one or the heavy one? No, light one. This is heavy or what? Light. Light, no? Can you show me? This one. Oh, this is the one? Where have a... May mutkhare na husik ngari billing tawbagi may lagtawa. May mutkhare. Amchuk mami je udra daga. Ngari may mutkibai billing tawna ba. Chabna sidor haba. Pot label lora sina ko ai tan ba billing tawbagi leppas. Kuina leppa jam tal haba. Lepi su billing tawna. Mapan thole mapandana nong haida lerame hujik pudi khara hangame. Makup pudi tari. Satin ngamta khandokige. Pot yonbasing shu phajana amta yolamare haba nong taramna aina bazar lai numit sidi dawdi tu sumaina satin khanba adagi open da yonbasing du loin cherang opsan laleram haba sina men center yore center point Shillong somda I love Shillong si mafam jam phajamni ko mi photo gam kapna ban ado gari yam chilakanda di kanana photo kapudawna da Bazar si tu sumaina cherang na loina pot yonbasing je cherang loi kupsan la leiram haba nong tagibagi ne sidi pot leiba oidaw mandre da aduna hanbana phadaw mal hadi pot singdo amta phajana yolamaroiba nong tagibagi yam ayum hale ai pot ki sham leirakte da si ga dan leire sti di ma leire ai nungaitaba nong ko kamanga kana ne phido kono tawdena nong phataba do sti gumba ta kana dum kono tawina hangde leiye khalaga dum chatpa ngamdana leire dum phai si sti je ko lum sula golden plate ni sapo deshi gamla je ngo ani sida 99 khaktana haba yam phai yam shi leire ina ina sum table da thamgen please kai khamra
99 ꯑꯅꯤꯁꯤꯗ 99 rupees ꯈꯛꯇꯅꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯀꯠꯇꯤꯡ ꯕꯣꯔꯗꯁꯤꯒ ꯍꯥꯟꯅꯗꯩ ꯀꯠꯇꯤꯡ ꯕꯣꯔꯗ ꯑꯝꯇꯪ ꯂꯩꯒꯦ ꯈꯟꯕꯅꯦ ꯂꯩ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯅꯤꯁꯤꯒ ꯂꯩꯔꯛꯑꯦ ꯁꯨꯝ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯂꯤꯠꯅꯒꯦꯅ ꯌꯥꯝ ꯇꯥꯡꯕ ꯅꯠꯇꯦꯀꯣ 199 ꯗꯪꯅꯦ ꯑꯗꯨꯝ ꯂꯤꯠꯅꯕ ꯌꯥꯅꯤꯕ ꯑꯗꯨꯝ ꯐꯖꯕꯁꯨ ꯑꯣꯏ ꯂꯩꯁꯜꯂꯛꯑꯦ ꯁꯤꯃꯅ ꯌꯥꯅꯤ ꯌꯦꯡꯒꯦ ꯁꯤꯁꯨ 199 ꯈꯛꯇꯅꯦ ꯍꯥꯏꯕ ꯑꯗꯨꯝ ꯍꯣꯡꯉꯦ ꯑꯗꯨꯝ ꯌꯥꯏ ꯄꯩꯁꯥꯒ ꯌꯥꯝ ꯇꯥꯡꯕ ꯂꯩ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯕꯤꯁꯥꯜꯒ ꯈ꯭ꯋꯥꯏ ꯐꯔꯦ ꯄꯩꯁꯥ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯤꯠꯄꯕꯨꯗꯤ ꯌꯥꯅꯤꯀꯣ ꯀꯟꯅ ꯐꯖꯕ ꯅꯠꯇ꯭ꯔꯁꯨ ꯑꯃꯗꯤ ꯆꯥꯔꯦ ꯕꯤꯁꯥꯜꯗ ꯁꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯡꯕ ꯂꯩꯇ꯭ꯔꯁꯨ ꯁꯤ ꯑꯗꯨꯝ ꯂꯤꯠꯅꯕ ꯌꯥꯏꯑꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯄꯗ ꯂꯤꯠꯅꯒꯦ ꯇꯧꯕꯅꯤꯗ ꯄꯩꯁꯥ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯡꯕ ꯂꯩꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ